Asigi YAIBIREL September kitang kontra in kumsa lising ani kapun O.Irabot asiga mari leinana KYDC Ningthoukhong YAIBIREL Keirungbam Youth Development Club Ningthoukhong decision lamjaduna pangthokkhre O.Irabot memorial competition asibu mai pakpang pinabiu hainana lamdam asibu poliba ibidau ani koya kada ponem jari Nongmay kapag Lamjingba Meetei Ahum Suba Salam Poirei aduda mari Suba Sapam Vikram Meetei YAIBIREL Jazmari asina ashigi competition ashigi jazmari Muhindro asina ashigi Sapam Vikram Meetei KYDC Ningthoukhong President Tamsubugiga Ikai Nabada Mating Sama Bingung Nabada Lamyanba khw.Nandashyam YAIBIREL Sisu Ashigi Still from the Cabinet Ningthoukhong lengsinkhi aduna mani giyum da lay na mami yum da lay na malay kami isa ko daka da lay kam na class 9 ko daka ring pass na thore mai ko ma sin thogi mayam ni masabi pi luhong gana thogda thogi bisa kati o helai ma sin
taru lao wari lige lao phammu lao Mamang gi wari lige lao mathai thai na gi wari sing taru lao wari lige lao taru lao wari lige lao phammu lao thai na mamang da lirammi manawari thai na mamang da saklammi mana isai thai na mamang da lirammi manawari thai na mamang saklammi mana isai Thangola do maya thangu thauna Thangola do maya thangu thauna Elawa Thangola do maya thangu thauna Amoy soktan lagi Kali kino Ningthoukhong tanging mana ba Lai ko sa mga Sa wala ko mga kaya na Lengsinkhi Ngasidi saru yaudrava hakchangum sur yaudrava isai mayek oi hore Ngasidi saru yaudrava hakchangum sur yaudrava isai mayek oi hore Lauri manade Mangkhiba yaroi aigi isai Ningsingling asisu 30th September Sakli aidi sakhigani Suryaudravasu sakke isai taru lao Suryaudravasu sakke isai phammu lao Sakla sipunna ai khoi gi isai sakla si punna punna ai khoi gi isai thangola do maya thangu thauna thangola do maya thangu thauna elauva thangola do maya thangu thauna wari lige lao taru lao wari lige lao phammu lao mamang gi wari lige lao mathai thai na gi wari sing taru lao wari lige lao taru lao wari lige lao phammu lao Thangu thauna elauba